Kanglaipak Student Association KSA na Siduna General Body Meeting amadi oath-taking ceremony of the newly elected office bearer of KSA 2026 to 28 ngasi Jen Manipur Dance Academy da pangthokkhre thorom adu da KSA gi advisor amadi Kangla Pau gi editor ona thopuri ba paungnam labango manga KSA gi president Sukham Bijananda amasung KSA gi advisor amadi akomlup Kanglaipak ki president Soraisam Sanjitna chief guest president amadi guest of honor ona sarukya ke thorom masiga marilena KSA gi president on nanglo thopuri ba seram hamjit da phungdurak pada KSA gi mahiroi loop ama on education sector da yengsin magalunena fagat hanna ba khona bada chokwa thudang logjagani mahakna makha taraduna iramdam Kanglaipak asita leriba private school asi panghong da honglakpa asi su semdukna ba lengak ta ai bache pisilaga thabak ona pangthokani amade haujek bengali bengte iriba lairik sing asi su Manipuri lon da onthokna ba khona gani haina phongdokhe